ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯐꯩꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯄꯥꯟꯊꯣꯏ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅꯤ꯫ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯁꯤ ꯄꯥꯝꯗꯕꯗꯒꯤ ꯄꯥꯟꯊꯣꯏꯅ ꯆꯍꯤ 3ꯃꯨꯛꯇ ꯉꯥꯏꯔꯤꯉꯩꯗ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥꯕꯨ ꯐꯩꯖꯥꯎꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈꯤꯕꯅꯤ꯫ ꯐꯩꯖꯥꯎꯒꯤ ꯋꯥꯈꯜꯗ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥ ꯑꯁꯤ ꯑꯣꯛꯇꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯟꯊꯣꯏ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯠꯇꯦ, ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯩꯖꯥꯎꯅ ꯄꯥꯟꯊꯣꯏꯕꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯐꯩꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯄꯨꯔꯅꯤꯃꯥꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯐꯩꯖꯥꯎꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯍꯟꯗꯨꯅꯁꯨ ꯊꯝꯂꯝꯃꯤ꯫ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯤꯌꯥꯏꯅꯨ ꯑꯅꯤꯅ ꯄꯥꯟꯊꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯋꯥꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯍꯟꯕꯅꯆꯤꯡꯕ ꯑꯁꯤ ꯇꯠꯇꯅ ꯇꯧꯍꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯟꯊꯣꯏ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯨꯝꯕ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯌꯨꯛꯀꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯅꯨꯃꯤꯠꯁꯤꯗꯤ ꯌꯧꯔꯝꯃꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏ ꯊꯥꯎꯃꯩꯒ ꯊꯥꯔꯝꯗ꯭ꯔꯤ ꯋꯥꯅꯤ꯫ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯍꯩ, ꯄꯥꯟꯊꯣꯏ! ꯄꯥꯟꯊꯣꯏ! ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ?" ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯥꯏꯅ? ꯍꯩ, ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯅꯨꯃꯤꯠꯅ ꯁꯦꯠ ꯀꯥꯏꯕ ꯃꯈꯩ ꯊꯣꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯪꯗꯤ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯋꯥ ꯑꯣꯏꯔꯦ? ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯁꯤ ꯅꯣꯏꯒꯤ ꯅꯃꯥ ꯑꯣꯛꯇꯕꯤꯗꯨ ꯂꯥꯛꯑꯒ ꯇꯧꯕꯤꯅꯤ ꯍꯥꯏꯕ꯭ꯔꯣ?" "ꯏꯃꯥ, ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯧꯕꯅꯤ." "ꯀꯔꯤꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯑꯌꯨꯛꯀꯤ ꯂꯝꯇꯨ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯇꯧꯅꯤꯡꯗ꯭ꯔꯗꯨꯅ ꯅꯁꯥꯗꯨ ꯅꯥꯁꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯊꯕꯛꯁꯦ ꯌꯥꯝ ꯊꯨꯅ ꯁꯠ ꯇꯧ꯫ ꯑꯩꯅꯦ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯁꯣꯝꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯂꯣꯏꯔꯝꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯟꯗ ꯌꯥ ꯂꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄꯨꯔꯅꯤꯃꯥꯁꯨ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯁ, ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯁꯤꯗ ꯀꯩꯅꯣ ꯏꯃꯥ ꯅꯣꯏꯅ ꯌꯥ ꯂꯥꯡꯗꯅ ꯇꯧꯔꯤꯗꯨꯕꯣ? ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯅꯦ ꯑꯌꯨꯛ. ꯃꯤ ꯀꯅꯥꯝꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ." "ꯍꯩ, ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯍꯥꯏꯅ ꯃꯃꯥ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ ꯑꯁꯤꯅ ꯁꯤꯜꯂꯤꯕꯅꯤꯅꯦꯍꯦ꯫ ꯏꯃꯥꯁꯨ ꯁꯨꯃꯥꯏꯅ ꯌꯥ ꯂꯥꯡꯗꯨꯅ ꯇꯧꯅꯔꯤꯕꯁꯦ ꯄꯥꯝꯕ ꯅꯠꯇꯦ꯫ ꯑꯩꯁꯨꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯏꯀꯥꯏꯖꯔꯤꯖꯥꯠꯅꯤ꯫ ꯅꯨꯃꯤꯠꯁꯤꯅ ꯌꯧꯔꯕ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏ ꯊꯥꯎꯃꯩ ꯐꯥꯎꯕ ꯊꯥꯂꯝꯗ꯭ꯔꯤꯕꯁꯤ ꯎꯔꯦꯗꯅ. ꯅꯠꯇꯦ, ꯃꯁꯤꯗꯕꯨ ꯉꯥꯡꯗꯕ ꯌꯥꯔꯤꯕ꯭ꯔꯣ?" "ꯍꯩ, ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪꯗꯤ ꯉꯁꯥꯏꯗꯩ ꯀꯩ ꯇꯧꯔ ꯂꯩꯔꯨꯒꯦ? ꯅꯪꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯉꯕ ꯐꯥꯎꯕ ꯇꯨꯝꯃꯒ ꯂꯩ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯇꯨꯝꯃꯤꯔꯣ? ꯑꯩꯈꯣꯏꯗꯤꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ, ꯈꯪꯉꯕ? ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ. ꯑꯗꯨꯅꯅꯦ ꯃꯄꯨꯒ ꯃꯤꯅꯥꯏꯒ ꯈꯦꯠꯅꯕꯗꯣ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯅ ꯆꯠꯂꯨ." "ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯊꯧꯗꯣ ꯇꯧꯔꯨꯆꯣ. ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯁꯤꯗ ꯗꯥꯎ ꯊꯨꯝꯒ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏ ꯎꯄꯥꯏꯗꯤ ꯂꯩꯇꯅ ꯀꯞꯇꯨꯅ ꯃꯁꯥ ꯑꯗꯨ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯄꯥꯟꯊꯣꯏ ꯅꯨꯡꯊꯤꯜꯒꯤ ꯀꯜꯂꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯃꯥ ꯑꯇꯣꯟꯕꯤꯒꯤ ꯁꯥꯔꯩꯅ ꯀꯟꯃꯟꯈ꯭ꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯟꯅꯕ ꯄꯥꯈꯪ ꯈꯔꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯈꯣꯏ ꯆꯨꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ パꯈꯪ ꯃꯈꯩꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯇꯥꯎ, ꯄꯥꯟꯊꯣꯏꯁꯦ ꯑꯥꯗ ꯃꯊꯟꯇ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯦ." "ꯏꯇꯥꯎ ꯉꯥꯟꯕ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯄꯥꯟꯊꯣꯏꯗ ꯂꯣꯏꯅꯃꯛ ꯍꯥꯏꯍꯧꯔꯣ. ꯃꯇꯥꯡꯁꯦ ꯆꯞ ꯆꯥꯔꯦꯕ. ꯏꯇꯥꯎ, ꯑꯁꯨꯛ ꯐꯖꯕ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕꯗꯤ ꯅꯪ ꯇꯨꯡꯗꯅꯦ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ." "ꯍꯣꯏ ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯦ ꯍꯥꯏꯗꯅꯗꯤ ꯇꯣꯛꯂꯔꯣꯏ. ꯍꯦꯔꯥ, ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ. ꯉꯁꯤꯗꯤ ꯃꯇꯣꯝꯇꯁꯨ ꯂꯥꯛꯑꯦ. ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯁꯨ ꯀꯣꯛ ꯐꯥꯔꯒ ꯄꯨꯈ꯭ꯔ ꯂꯣꯏꯔꯦ." ꯄꯥꯟꯊꯣꯏꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯅ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯟꯊꯣꯏ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ." "ꯀꯩ ꯋꯥꯅꯣ ꯇꯥꯉꯥꯟꯕ? ꯑꯩ ꯈꯔ ꯊꯨꯔꯦ, ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯈꯔ ꯊꯨꯅ ꯍꯥꯏꯕꯤꯔꯛꯑꯣ." ꯀꯩꯁꯨ ꯂꯩꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ.
ꯑꯗꯨ ꯅꯪꯁꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨꯗꯅ ꯇꯥꯡꯉꯥꯟꯕ ꯑꯩꯗꯤ ꯅꯣꯏꯁꯦ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯈꯟꯕꯤꯔꯛꯀꯅꯨ ꯁꯦ ꯂꯝꯕꯤꯁꯦ ꯊꯥꯗꯣꯛ ꯑꯩ ꯆꯠꯀꯦ ꯄꯥꯟꯊꯣꯏ ꯅꯪ ꯋꯥꯈꯜꯗꯣ ꯃꯨꯟꯅꯗꯤ ꯈꯟꯊꯔꯒ ꯌꯦꯡꯉꯨꯗ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯝꯗꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯔꯒ ꯅꯪꯕꯨ ꯐꯥꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯁꯥꯅ ꯐꯖꯅ ꯑꯌꯥꯕꯗꯨ ꯄꯤꯔꯛꯑꯣ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯌꯥꯗ꯭ꯔꯗꯤ ꯐꯥꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯂꯤꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯅ ꯉꯥꯟꯕꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯊꯣꯛꯂꯒ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯁꯨꯝ ꯎꯁꯤꯠꯇꯕ ꯇꯧꯔꯛꯑꯕꯗꯤ ꯂꯩꯀꯥꯏ ꯇꯥꯟꯅꯅꯕ ꯂꯥꯎꯗꯨꯅ ꯅꯪꯕꯨ ꯈꯪꯒꯣꯏꯅꯒꯅꯤ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯄꯥꯟꯊꯣꯏꯅ ꯂꯩꯀꯥꯏ ꯇꯥꯟꯅꯅꯕ ꯂꯥꯎꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯉꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯔꯅꯤꯃꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯣꯠꯐꯝ ꯑꯃꯗ ꯁꯤꯡꯖꯨ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯃꯈꯣꯏꯅ ꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯉꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯋꯥꯇꯥꯟꯅꯗꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥꯕꯨ ꯍꯥꯏꯖꯤꯟꯕ ꯆꯪꯂꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯗꯤ ꯃꯍꯧꯁꯥꯅ ꯅꯨꯄꯥ ꯅꯍꯥꯕꯨ ꯎꯔꯕꯗꯤ ꯀꯦꯁꯟꯅꯕ ꯑꯁꯤ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯣꯛꯇꯕꯤ ꯑꯃꯅꯤ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯌꯣꯟꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯆꯥꯕꯨ ꯋꯥꯔꯛꯄꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯗꯨꯝ ꯃꯊꯣꯏ ꯀꯥꯍꯟꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯑꯗꯨꯝ ꯇꯧꯍꯜꯂꯒ ꯊꯅꯝꯃꯤ ꯉꯥꯟꯕꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯡꯉꯥꯟꯕ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯏꯉꯥꯡ ꯉꯥꯡꯂꯒ ꯂꯥꯛꯏꯗꯨꯅ ꯅꯨꯄꯤꯒ ꯀꯥꯏꯅꯔꯕ ꯀꯥꯏꯅꯔꯁꯨ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯀꯥꯏꯗ ꯅꯨꯄꯤ ꯀꯥꯏꯅꯕꯗꯣ ꯑꯩꯗꯤ ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯅꯣꯏ ꯅꯆꯦꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯑꯗꯣ ꯅꯣꯏ ꯆꯦꯁꯤꯗꯤ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯈꯪꯉꯨꯗꯦ ꯃꯥꯗꯤ ꯇꯁꯦꯡꯅ ꯑꯣꯛꯇꯕꯤ ꯃꯣꯏꯔꯒ ꯂꯩꯔꯝꯃꯤ ꯉꯁꯤꯁꯨ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯕꯨꯡ ꯑꯃꯅꯦ ꯍꯥꯏꯗꯨꯅ ꯈꯔ ꯉꯥꯡꯆꯩꯔꯨꯕꯅꯤ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯊꯅꯝꯃꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯁꯦ ꯑꯩꯒꯤ ꯑꯣꯏꯊꯪꯕ ꯃꯥꯏ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯕꯒꯤ ꯃꯃꯤ ꯇꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯩꯃꯥ ꯁꯤꯗꯤ ꯆꯥꯅꯅ ꯈꯨꯄꯥꯛꯀꯤ ꯃꯃꯤꯁꯦ ꯇꯥꯔꯒ ꯂꯩꯔꯦꯗꯅ ꯐꯩ ꯐꯩ ꯃꯗꯨꯒꯤ ꯑꯣꯛꯇꯕꯤꯗꯣ ꯃꯃꯥ ꯑꯣꯛꯇꯕꯤꯅꯤꯅ ꯃꯥꯁꯨ ꯑꯗꯨꯝ ꯑꯣꯛꯇꯕ ꯇꯥꯕꯅꯤ ꯈꯪꯅꯤꯃ ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯂꯥꯟ ꯇꯧꯒꯦ ꯑꯗꯨꯒ ꯄꯥꯕꯒ ꯏꯃꯥꯒꯗ ꯍꯥꯏꯗꯣꯛꯑꯒ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯒꯦꯕ ꯃꯥ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯌꯥꯝꯅ ꯆꯪꯂꯛꯀꯗꯧꯔꯦ ꯑꯗꯨꯅꯤ ꯄꯨꯔꯅꯤꯃꯥ ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯗꯤ ꯅꯪꯒꯤꯁꯨ ꯏꯖꯠ ꯆꯣꯛꯂꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯆꯦꯗꯣ ꯇꯥꯟꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯤꯅ ꯋꯥꯔꯛꯑꯒ ꯊꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯇꯧꯖꯧ ꯀꯣꯟꯅ ꯊꯪꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯣꯏꯁꯦ ꯅꯈꯣꯏꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯍꯣꯏꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯄꯨꯔꯅꯤꯃꯥ ꯅꯣꯏ ꯆꯦꯁꯦ ꯍꯥꯟꯅꯗꯤ ꯈꯪꯂꯨꯗꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯨꯀꯠꯆꯔꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯈꯪꯅꯤꯃꯥ ꯍꯣꯔꯦꯟ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯅꯦ ꯁꯝ ꯈꯔ ꯌꯥꯎꯖꯔꯤꯕꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯂꯨꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯄꯨꯔꯅꯤꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯆꯦ ꯄꯥꯟꯊꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯑꯣꯛꯇꯕꯤ ꯀꯅꯥꯅ ꯆꯥꯅꯤꯡꯉꯥꯏꯅ ꯊꯣꯡꯉꯤꯕ ꯆꯥꯛꯅꯣ ꯅꯪꯒꯤꯗꯨꯕꯣ ꯅꯪꯒꯨꯝꯕ ꯑꯣꯛꯇꯕꯤ ꯑꯃꯅ ꯊꯣꯡꯕ ꯆꯥꯛ ꯑꯗꯣ ꯆꯥꯒꯗꯕ ꯇꯨꯀꯠꯆꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯆꯤꯡꯊꯣꯔꯛꯂꯝꯃꯤ ꯄꯥꯟꯊꯣꯏꯗꯤ ꯀꯞꯇꯨꯅ ꯄꯨꯔꯅꯤꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯣꯛꯇꯕ ꯑꯃꯅ ꯆꯠꯄ ꯂꯤꯆꯠ ꯑꯗꯨ ꯆꯠꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯛꯇꯕꯤ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯁꯤ ꯑꯩꯒꯤ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯁꯤ ꯇꯟꯖꯥ ꯑꯁꯤꯗ ꯐꯩꯖꯥꯎ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤꯅꯣꯅꯦ ꯇꯧꯅꯔꯤꯗꯨꯅ ꯄꯥꯕꯥ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯑꯣꯛꯇꯕꯤꯒꯤ ꯂꯤꯆꯠ ꯆꯠꯂꯝꯃꯦ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯔꯛꯏꯅꯦ ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯌꯦꯁꯦ ꯏꯀꯥꯏꯕꯅ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯑꯕꯅꯦ ꯃꯃꯥ ꯑꯣꯛꯇꯕꯤꯅ ꯄꯣꯛꯄꯅꯤꯅ ꯃꯥꯁꯨ ꯑꯣꯛꯑꯣꯏꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯃꯁꯝ ꯑꯗꯣ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯐꯣꯏꯗꯠꯂꯨ ꯏꯆꯥꯁꯤꯗꯤ ꯍꯩꯃ ꯍꯩꯃ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯅꯦ ꯊꯨꯏ ꯇꯨꯕꯨ ꯇꯨꯀꯠꯆꯩꯅꯦ ꯏꯃꯥꯒꯤ ꯄꯨꯔꯅꯤꯃꯥ ꯃꯗꯨ ꯐꯨꯔꯤꯉꯩ ꯑꯗꯨꯗ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯀꯣꯛ ꯍꯥꯠꯇꯣꯛꯑꯣ ꯑꯩꯈꯣꯏꯗ ꯋꯥꯏ ꯑꯃ ꯁꯪꯅꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕ ꯂꯩꯇꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯃꯥꯗꯣꯁꯨ ꯑꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ
ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯁꯨ ꯅꯃꯥꯗꯨꯒꯤ ꯂꯤꯆꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯠꯂꯛꯑꯦꯅꯦ ꯕꯥꯕꯥ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯣ ꯃꯃꯥꯡꯒꯤ ꯇꯥꯡꯉꯥꯟꯕꯅ ꯁꯨꯍꯧꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯇꯥꯡꯉꯥꯟꯕꯅ ꯂꯩꯀꯥꯏꯒꯤ ꯃꯆꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯕ ꯍꯥꯏꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯥꯅ ꯇꯥꯡꯉꯥꯟꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯨꯊꯔꯝꯃꯤ ꯇꯥꯡꯉꯥꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯃꯃꯥꯏꯗꯣ ꯄꯨꯡꯉꯥꯡ ꯉꯥꯡꯉꯒ ꯆꯠꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯄꯥꯛꯅ ꯊꯥꯕꯒꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯗꯨꯕꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯤꯅꯦ ꯅ ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯅꯪꯗꯤꯅꯦ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯖꯈꯣ ꯃꯈꯣꯏ ꯄꯥꯕꯣ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯥꯟꯅꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯄꯤꯛꯂꯤꯉꯩ ꯑꯗꯨꯗ ꯏꯁꯤꯡꯗꯔ ꯀꯩꯅꯣꯝꯃ ꯂꯪꯊꯣꯛꯑꯒ ꯍꯥꯠꯇꯣꯛꯍꯧꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏ ꯂꯝꯀꯦꯠꯄꯤ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯁꯨ ꯆꯠꯂꯣ ꯕꯥꯕꯥ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯑꯩꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ ꯃꯁꯤꯗꯒꯤ ꯐꯩꯖꯥꯎꯅꯁꯨ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯇꯥꯟꯕꯃꯛꯇꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯗ꯭ꯔꯦ ꯍꯥꯟꯅ ꯅꯨꯡꯁꯤꯗꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯗꯨ ꯑꯗꯨꯃꯛ ꯈꯥꯡꯕꯗ ꯇꯥꯔꯝꯃꯤ ꯅꯣꯡꯃ ꯄꯤꯌꯥꯏꯅꯨꯗꯨ ꯑꯌꯨꯛ ꯉꯟꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯨꯃꯥꯡ ꯅꯥꯀꯟꯗ ꯆꯦꯡ ꯈꯩꯔꯤꯕꯤ ꯄꯥꯟꯊꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯄꯥꯟꯊꯣꯏ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯆꯥꯛ ꯂꯣꯏꯔꯝꯃꯨ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯗꯨꯗꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯔꯝꯃꯨ ꯏꯃꯥ ꯏꯔꯣꯟꯕꯗꯨ ꯂꯣꯟꯕꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯏꯔꯣꯟꯕꯗ ꯌꯥꯎꯒꯗꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯝꯇ ꯂꯩꯇꯤꯌꯦ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯃꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯏꯔꯣꯜꯂꯨ ꯍꯥꯏꯔꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯊꯣꯛꯄ ꯐꯪꯅꯅꯕ ꯊꯤꯔꯒ ꯏꯔꯣꯜꯂꯝꯃꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯏꯔꯣꯜꯂꯝꯗ꯭ꯔꯕ ꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯒꯤ ꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯈꯪꯉꯤꯗꯅ ꯍꯣꯔꯦꯟ ꯃꯥꯅ ꯍꯦꯛ ꯏꯔꯣꯜꯂꯝꯗ꯭ꯔꯕ ꯃꯁꯝ ꯑꯁꯦ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯔꯒ ꯆꯩꯐꯝ ꯅꯥꯏꯕ ꯃꯈꯩ ꯐꯨꯗꯒꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯔꯣꯜꯂꯝꯕ ꯊꯣꯛꯑꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯐꯨꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯂꯝꯕꯤ ꯑꯃ ꯍꯦꯛ ꯊꯤꯔꯒ ꯃꯥꯕꯨ ꯐꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯟꯁꯥꯡ ꯃꯅꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯏꯔꯣꯟꯕꯗꯤ ꯂꯣꯜꯂꯔꯣꯏꯗ ꯈꯪꯉꯤꯗꯅ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯦ ꯉꯁꯤꯗꯤ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯟꯒꯦꯕ ꯃꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯋꯥ ꯍꯦꯛ ꯍꯦꯛ ꯉꯥꯡꯅꯕꯤ ꯃꯧ ꯅꯍꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯃꯧ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯗ ꯍꯥꯏꯔꯛꯏ ꯍꯣ ꯏꯆꯦ ꯀꯗꯥꯏꯗꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯊꯣꯔꯛꯏꯗꯨꯕꯣ ꯍꯩꯃꯥ ꯏꯕꯦꯇꯣꯟ ꯅꯪ ꯑꯣꯏꯔꯦ ꯑꯩꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏ ꯏꯅꯦ ꯆꯥꯎꯕꯤ ꯍꯣꯏ ꯐꯥꯎꯕꯗꯪ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯉꯟꯇꯥꯅꯒ ꯀꯦꯊꯔꯒ ꯆꯠꯂꯝꯃꯤꯁꯤꯅ ꯆꯦ ꯑꯩꯕꯨꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯆꯠꯀꯦꯅ ꯊꯣꯔꯛꯏꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯏꯆꯦ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯕꯨ ꯅꯌꯨꯝꯗ ꯑꯗꯨꯝ ꯊꯥꯛꯂꯒ ꯊꯝꯃꯤꯗꯨꯕꯨ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯐꯧ ꯆꯦꯡꯗꯨꯕꯨ ꯄꯥꯝꯃꯨꯗ꯭ꯔꯕ ꯑꯁ ꯄꯥꯝꯃꯨꯕꯒꯤ ꯋꯥꯕꯨꯗꯤ ꯏꯕꯦꯝꯃ ꯄꯥꯝꯃꯨꯕꯗ ꯂꯣꯏꯔꯄꯣꯠꯅꯤ ꯅꯍꯥꯟꯁꯨꯅꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯒ ꯇꯥꯟꯊꯣꯛꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯁꯥ ꯌꯨꯝ ꯑꯗꯨꯗ ꯁꯤꯈꯥꯡ ꯈꯥꯡꯂꯒ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯃꯤꯅꯨꯡꯁꯤꯅꯒ ꯆꯥꯎꯕꯅꯦ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯜꯂꯤꯕꯅꯤ ꯍꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤꯀꯣ ꯏꯆꯦ ꯅꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅꯤ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯀꯥꯈꯠꯂꯛꯄꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯏꯆꯦ ꯑꯩꯁꯨ ꯊꯦꯡꯉꯤ ꯑꯗꯨꯅ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦꯁꯨ ꯀꯥꯏꯗꯅꯣ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯊꯣꯛꯎꯔꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯟꯊꯣꯏꯁꯨ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯀꯗꯥꯏꯗꯒꯤꯅꯣ ꯂꯐꯨ ꯃꯆꯦꯠ ꯑꯃꯕꯨ ꯊꯤꯔꯒ ꯏꯔꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯃꯥꯅ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯗꯤ ꯏꯟꯁꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯦ ꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯃꯥ ꯂꯐꯨ ꯏꯔꯣꯟꯕꯅꯤ ꯏꯃꯥꯅ ꯏꯔꯣꯜꯂꯝꯃꯨ ꯍꯥꯏꯕꯗꯨꯗ ꯂꯐꯨꯗ ꯑꯣꯏꯅ ꯏꯔꯣꯜꯂꯕꯅꯤ ꯁꯤꯗꯤꯅꯦ ꯅꯪꯒꯤ ꯑꯣꯛꯇꯕꯤ ꯅꯃꯥꯗꯨꯗ ꯑꯣꯏꯅ ꯄꯤꯖꯔꯨꯆꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯥꯏꯔꯒ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯟꯊꯣꯏꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯇ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯆꯥꯕ ꯊꯥꯛꯄ ꯋꯥꯔꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯃꯆꯨ ꯇꯥꯅ ꯇꯧꯔꯝꯃꯨꯗꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅ ꯑꯩꯕꯨ ꯆꯥꯛꯁꯦ ꯅꯝꯗꯅ ꯆꯥꯍꯜꯂꯣꯏꯗꯕꯒꯤ ꯇꯧꯖꯕꯁꯨ ꯁꯥꯔꯤ ꯑꯌꯨ ꯏꯃꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯁꯝꯁꯤꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯉꯁꯤꯗꯤꯅꯦ ꯅꯁꯝ ꯑꯁꯦ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯐꯣꯏꯗꯠꯀꯗꯧꯔꯤꯕꯅꯤ ꯏꯃꯥ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯍꯟꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ ꯏꯁ ꯍꯥꯍꯥꯌꯣ
ꯅꯃꯥ ꯑꯣꯛꯇꯕꯤꯅꯨꯅꯗꯤ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯄꯨꯔꯒ ꯆꯠꯅꯤꯡꯒꯅꯤꯒꯦ? ꯃꯥꯗꯤ ꯑꯣꯛꯇꯕꯤꯅꯤ ꯑꯣꯛꯇꯕꯤ, ꯈꯪꯉꯕ? ꯇꯧꯕꯒꯤꯕꯨꯗꯤ ꯅꯪꯁꯨ ꯅꯃꯥꯗꯣ ꯑꯣꯛꯇꯕꯅꯤꯅ ꯅꯃꯥꯒꯤ ꯃꯇꯨꯡ ꯏꯅꯤꯡꯉꯝꯒꯅꯤ. ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯏꯕꯦꯝꯃ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯟꯊꯣꯏꯕꯨ ꯐꯨꯕ ꯌꯥꯕꯁꯨ ꯐꯨꯔꯝꯂꯦ ꯍꯥꯏꯔꯒ ꯄꯤꯌꯥꯏꯅꯨ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯄꯥꯟꯊꯣꯏ ꯆꯥꯛꯈꯨꯝꯒꯤ ꯃꯆꯤ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯄꯨꯔꯅꯤꯃꯥ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯥ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯃꯈꯣꯏꯗꯤ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯍꯧꯅꯁꯥ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯌꯨꯒ ꯊꯛꯇꯨꯅ ꯁꯥꯟꯅ ꯌꯨꯅꯩꯔꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯝꯃꯤ. ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯐꯥꯗꯨꯅ ꯗꯟꯗꯤ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯉꯥꯛ ꯁꯦꯜꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ. ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯁꯨ ꯉꯁꯤꯗꯤ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ. ꯄꯥꯎ ꯑꯁꯤ ꯐꯩꯖꯥꯎꯅ ꯍꯦꯛ ꯇꯥꯕꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯩꯁꯨꯝꯁꯪ ꯑꯗꯨ ꯇꯝꯅ ꯊꯨꯅꯃꯛ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯐꯩꯖꯥꯎꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯁꯤꯗꯒꯤ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯍꯥꯏꯔꯛꯏ. ꯃꯔꯨꯞ, ꯑꯩ ꯍꯟꯗꯛꯇꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯏꯖꯠ ꯑꯁꯤꯕꯨ ꯀꯟꯅꯤꯡꯉꯤ. ꯑꯗꯨꯅ ꯃꯔꯨꯞꯅ ꯎꯄꯥꯏ ꯑꯃꯗ ꯇꯧꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯃꯤ ꯄꯣꯡꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯑꯩꯅꯦ ꯃꯔꯨꯞꯀꯤ ꯀꯔꯤꯅꯣ ꯁꯦꯜ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦ. ꯃꯔꯨꯞ, ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯄꯥꯡꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯩꯁꯨꯝꯁꯪ ꯑꯣꯏꯕꯅ ꯑꯩꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯉꯝꯗꯦ. ꯑꯗꯣ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯒꯅꯤ. ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯒꯗꯕ ꯋꯥꯐꯝ. ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯪꯅ ꯌꯥꯔꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩ ꯊꯥꯗꯣꯛꯄꯤꯒꯦ. ꯃꯔꯨꯞ, ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯃꯔꯨꯞꯅ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯣꯟꯅ ꯑꯩꯅ ꯊꯥꯗꯣꯔꯛꯀꯦ. ꯐꯩꯖꯥꯎꯁꯨ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯕꯨ ꯀꯟꯅꯅꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯊꯣꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯍꯨꯠꯇ ꯄꯥꯟꯊꯣꯏꯕꯨ ꯑꯣꯏꯅ ꯁꯨꯝꯁꯪ ꯑꯗꯨꯗ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯔꯅꯤꯃꯥꯁꯨ ꯀꯟꯕ ꯉꯝꯂꯅꯤ. ꯑꯗꯨꯒ ꯄꯥꯟꯊꯣꯏꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕ ꯌꯥꯔꯅꯤ. ꯃꯁꯤꯗꯒꯤ ꯐꯩꯖꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯄꯥꯟꯊꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯅꯥꯎꯅꯨꯄꯤꯗꯣ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯅꯤꯡꯊꯧꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯗꯨꯅ ꯂꯩꯍꯧꯔꯦ. ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ, ꯅꯪꯅ ꯅꯅꯥꯎꯅꯨꯄꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯃꯇꯝ ꯈꯔꯗꯪ ꯂꯩꯔꯨꯆꯣ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯕꯗꯤ ꯍꯌꯦꯡ ꯅꯪꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯗꯟꯗꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯕ ꯀꯥꯟꯗ ꯏꯄꯥꯅ ꯅꯪꯕꯨ ꯏꯆꯥꯗ ꯏꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯇꯧꯕꯤꯒꯅꯤ. ꯄꯥꯟꯊꯣꯏꯅ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯒ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯕꯥꯕꯥ, ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯇꯕꯨ ꯐꯪꯖꯔꯕꯗꯤ ꯕꯥꯕꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤꯌꯦ. ꯏꯆꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯁꯨ ꯈꯪꯅꯗ꯭ꯔꯤ ꯅꯪꯅ ꯅꯅꯥꯎꯅꯨꯄꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯩꯔꯨꯔꯣ. ꯑꯗꯨꯒꯅꯦ, ꯏꯄꯥꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯒꯦꯗ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯐꯩꯖꯥꯎ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯑꯅꯤꯗꯨ ꯀꯩꯁꯨꯝꯁꯪꯗ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯐꯩꯖꯥꯎꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯁꯤꯟꯅꯗꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯍꯨꯠꯇ ꯄꯥꯟꯊꯣꯏ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯕꯨꯅ ꯃꯄꯥ ꯐꯩꯖꯥꯎꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯦ. ꯄꯥꯟꯊꯣꯏ ꯃꯍꯥꯛ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ. ꯃꯍꯥꯛꯇꯤ ꯀꯩꯁꯨꯝꯁꯪꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯒ ꯄꯥꯟꯊꯣꯏꯗꯨ ꯃꯍꯥꯛꯀꯤ ꯀꯩꯁꯨꯝꯁꯪꯒꯤ ꯀꯥ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯑꯍꯜ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯥ ꯑꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ. ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯑꯣꯏꯕꯅ ꯑꯍꯜ ꯑꯗꯨꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯀꯅꯥꯝꯇꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ. ꯃꯇꯧ ꯑꯗꯨꯗ ꯄꯥꯟꯊꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯕꯨ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯅꯪꯗꯤ ꯀꯅꯥꯅꯣ ꯏꯕꯦꯝꯃ? ꯏꯃꯥꯁꯦ ꯍꯛꯆꯥꯡꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯍꯤꯞꯂꯝꯂꯤꯕꯅꯤ. ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯏꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ?
ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯏꯃꯥꯒ ꯄꯨꯟꯅ ꯀꯥꯁꯤꯗ ꯂꯩꯔꯗꯕꯅꯤ꯫ ꯑꯗꯣ ꯑꯩ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯒꯦ꯫ ꯀꯗꯥꯏꯅꯣ ꯏꯃꯥꯒꯤ ꯈꯣꯡꯈꯨꯠꯇꯣ ꯄꯤꯔꯛꯑꯣ, ꯑꯩ ꯇꯞꯅ ꯇꯞꯅ ꯄꯥꯏꯔꯛꯀꯦ꯫ ꯌꯥꯔꯅꯤꯗ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯑꯅꯥꯕꯁꯤꯗꯤ ꯆꯈꯞ ꯇꯣꯏꯅ ꯇꯣꯏꯅ ꯁꯨꯃꯥꯏꯅ ꯅꯥꯗꯨꯅꯇ ꯂꯩꯔꯕꯅꯤ, ꯑꯗꯨꯅꯅꯦ ꯃꯔꯥꯏꯅ ꯑꯗꯨꯝ ꯐꯖꯈ꯭ꯔꯅꯤ꯫ ꯌꯥꯗꯦ ꯏꯃꯥ, ꯅꯍꯥꯟꯈꯩ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯩꯔꯕꯅꯤꯅ ꯏꯃꯥꯒꯤ ꯁꯦꯕꯥꯗꯣ ꯅꯆꯥ ꯇꯧꯖꯒꯦ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯥꯟꯊꯣꯏ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯊꯝꯕꯧꯒ ꯄꯨꯟꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯥꯟꯊꯣꯏꯅ ꯊꯝꯕꯧꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯕꯗꯒꯤ ꯊꯝꯕꯧꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯒꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯝꯕꯧ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯁꯤꯕꯨ ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯀꯔꯤ ꯋꯥꯅꯣ ꯏꯃꯥ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯃꯥꯅ ꯍꯪꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ? ꯑꯩꯒꯤꯗꯤ ꯑꯄꯣꯛꯄ ꯏꯃꯥꯒꯤ ꯃꯁꯛꯁꯨ ꯈꯪꯖꯍꯧꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯒ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯕꯅꯤꯅ ꯆꯥꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯅꯪꯅ ꯀꯩꯁꯨꯝ ꯁꯪꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯩꯗꯤ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯑꯃꯕꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯕ ꯉꯝꯗꯦ꯫ ꯏꯃꯥ, ꯑꯩ ꯋꯥꯐꯝꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯗꯗꯤ ꯑꯇꯣꯞꯄ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯒꯦ꯫ ꯍꯣꯏ, ꯏꯃꯥꯅ ꯍꯥꯏꯗꯣ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯅꯆꯥꯅ ꯉꯁꯤ ꯐꯥꯎꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯅꯤ꯫ ꯃꯍꯥꯛ ꯑꯗꯣ ꯅꯣꯡꯃ ꯂꯝꯆꯠ ꯀꯥꯡꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯒꯤ ꯃꯔꯥꯜꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯂꯩꯅꯅꯕ ꯐꯥꯗꯣꯛ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠꯇ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯐꯪꯂꯛꯇ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯐꯪꯍꯟꯒꯦ ꯍꯥꯏꯅ ꯄꯥꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯍꯨꯠꯇ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦꯅ? ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯕ ꯑꯗꯨꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯆꯥꯗꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯎꯠꯇ꯭ꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ? ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ꯫ ꯅꯍꯥꯟ ꯃꯈꯩ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯏꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯎꯅꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯐꯥꯎꯕ ꯃꯉꯣꯟꯗ ꯁꯦꯜ ꯄꯨꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯅ ꯑꯩꯒꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯏꯆꯥꯕꯨꯁꯨ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯒꯅꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯒ ꯀꯩꯒꯤ ꯏꯃꯥꯅ ꯁꯨꯝꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯄꯥꯟꯊꯣꯏ, ꯏꯃꯥꯁꯨ ꯅꯪꯒꯨꯝꯅ ꯏꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯨꯔꯣꯏꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅꯗꯤ ꯈꯟꯈꯤ꯫ ꯑꯗꯨꯒ ꯑꯩ ꯏꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯈꯛꯇꯅ ꯈꯪꯂꯝꯃꯤ꯫ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩꯍꯥꯛ ꯏꯔꯥꯜ ꯂꯩꯇ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯑꯗꯣ ꯂꯣꯏꯒꯗꯕ ꯆꯌꯣꯜ ꯑꯃꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯒ ꯏꯆꯥꯕꯨꯁꯨ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯃꯥꯅ ꯂꯧꯊꯣꯛꯄꯤꯅꯅꯕ ꯁꯤꯟꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯀꯅꯥꯝꯇꯅ ꯄꯥꯟꯊꯣꯏꯕꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯎꯅꯕ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯔꯨꯗꯅ ꯄꯥꯟꯊꯣꯏꯒꯤ ꯃꯄꯥ ꯐꯩꯖꯥꯎ ꯑꯗꯨ ꯄꯥꯟꯊꯣꯏꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯐꯩꯖꯥꯎꯅ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯪꯁꯤꯜꯂꯛꯀꯅꯨ, ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯌꯨ꯫ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯣꯠꯂꯝꯃꯦꯗꯅ, ꯑꯗꯨꯒ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯗ꯭ꯔꯤ, ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯅ ꯅꯪ ꯅꯤꯡꯊꯧꯅ ꯄꯤꯕ ꯐꯥꯗꯣꯛ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯣ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯩꯖꯥꯎ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯄꯥꯟꯊꯣꯏꯗꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯖꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯃꯄꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯊꯝꯕꯧꯅꯁꯨ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯃꯍꯥꯛꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯊꯝꯕꯧꯁꯨ ꯃꯥꯒꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯄꯥꯟꯊꯣꯏꯗ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ
ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯧꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯧꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜꯗ ꯄꯥꯟꯊꯣꯏꯕꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯅꯤꯡꯂꯨꯔꯤꯗꯨꯕꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯃꯍꯥꯛ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯔꯛꯄ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯅ ꯊꯝꯕꯧꯕꯨ ꯁꯦꯕꯥ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯉꯥꯜꯗꯁꯨ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯉꯥꯜꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯣꯏꯕꯅ ꯐꯩꯖꯥꯎ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯥꯛ ꯆꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯅꯪ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯕꯁꯤ ꯎꯗ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄ, ꯑꯗꯨꯛ ꯌꯥꯝꯅ ꯃꯅꯝ ꯅꯝꯊꯤꯕ ꯅꯪ ꯆꯪꯂꯛꯄꯗꯒꯤ ꯆꯥꯛꯀꯁꯦ ꯂꯣꯏꯅ ꯍꯥꯗꯣꯔꯛꯀꯗꯧꯔꯦ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯗꯤ ꯀꯃꯥꯏꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯣꯔꯛꯏꯕ? ꯅꯪꯒꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝꯗꯤ ꯌꯥꯝ ꯋꯥꯠꯂꯤꯗꯥꯏꯅꯦ? ꯅꯠꯇꯦ, ꯅꯪꯁꯤꯕꯨ ꯍꯨꯔꯥꯜꯂꯛꯂꯒ ꯆꯦꯟꯊꯣꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯕꯥꯕꯥ, ꯑꯩꯒ ꯅꯍꯥꯟꯋꯥꯏ ꯀꯩꯁꯨꯝꯁꯪꯗ ꯂꯩꯃꯤꯟꯅꯔꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯍꯜꯂꯛꯄꯅꯤ꯫ ꯑꯗꯣ ꯑꯩ ꯊꯣꯔꯛꯑꯕꯅꯤꯅ ꯕꯥꯕꯥ, ꯏꯃꯥ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯪꯉꯗꯣꯏ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯕꯁꯨ ꯉꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯑꯗꯨꯗꯤ ꯅꯪꯕꯨ ꯊꯦꯝꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯆꯪꯍꯟꯕ ꯌꯥꯅꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯈꯪꯉꯕ? ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯅꯍꯥꯛ ꯑꯁꯦ ꯑꯣꯛꯇꯕꯤꯅꯤ, ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ꯫ ꯑꯗꯨꯅ ꯌꯥꯝ ꯊꯨꯅꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯎꯄꯥꯏ ꯂꯩꯇꯅ ꯃꯄꯥꯕꯨꯡꯗ ꯈꯨꯔꯨꯝꯖꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯥꯟꯊꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯀꯤ ꯃꯣꯠꯂꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯝꯕꯧꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯝꯕꯧꯅ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯇꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯟꯊꯣꯏ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯊꯝꯕꯧ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯥꯟꯊꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯗꯤ ꯊꯝꯕꯧ ꯍꯣꯏꯒꯤ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯝꯕꯧ ꯑꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯊꯝꯕꯧꯅ ꯄꯥꯟꯊꯣꯏꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯏꯔꯨ ꯃꯥꯏꯊꯖꯍꯟꯗꯨꯅ ꯐꯖꯔꯕ ꯃꯐꯤ ꯃꯔꯣꯜꯁꯨ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯊꯝꯕꯧꯗ ꯂꯤꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯤ ꯆꯪꯖꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖꯗꯨꯅ ꯂꯩꯅꯅꯕꯒꯤ ꯑꯌꯥꯕꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ꯫ ꯄꯥꯟꯊꯣꯏ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯅ ꯏꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯊꯕꯛ ꯁꯨꯅꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥꯒꯤ ꯏꯐꯝꯗꯗꯤ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯨꯝꯕꯅꯤꯅꯦꯍꯦ꯫ ꯅꯠꯇꯦ ꯏꯃꯥ, ꯑꯩ ꯑꯗꯨꯝꯅꯗꯤ ꯂꯩꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯕꯨ ꯏꯃꯥꯒꯤꯁꯤꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯂꯩꯍꯟꯕꯤꯌꯨ꯫ ꯃꯁꯤ ꯅꯠꯇꯅꯗꯤ ꯑꯩ ꯏꯃꯥꯒꯤꯁꯤꯗ ꯂꯩꯕ ꯉꯝꯖꯔꯣꯏ꯫ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯔꯣ꯫ ꯑꯗꯨꯒꯅꯦ, ꯏꯃꯥꯅꯁꯨ ꯅꯪꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯒꯦ꯫ ꯑꯁꯣꯝꯗꯅ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜ ꯑꯗꯨ ꯃꯥꯒꯤ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯃꯛꯇꯗ ꯐꯩꯖꯥꯎ ꯑꯗꯨ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯉꯥꯜꯅꯁꯨ ꯃꯍꯥꯛ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥ, ꯀꯔꯤ ꯂꯩꯔꯦ? ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯅꯍꯥꯛꯀ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯃꯈꯛ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯁꯦ ꯏꯕꯨꯡꯉꯣꯒ ꯀꯔꯕꯥꯔ ꯑꯁꯤ ꯄꯨꯟꯅ ꯇꯧꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯌꯥꯕꯤꯔꯒꯗꯤ ꯑꯩꯍꯥꯛꯄꯨꯁꯨ ꯅꯪꯒ ꯄꯨꯟꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯌꯨ꯫ ꯈꯨꯔꯥ, ꯅꯪꯕꯨ ꯑꯩꯅ ꯏꯄꯥꯟ ꯐꯗ꯭ꯔꯤꯉꯩꯗꯗꯤ ꯅꯪꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯌꯥꯈꯤꯗꯕꯗꯥꯏꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯏꯄꯥꯟ ꯏꯆꯨꯝ ꯐꯔꯛꯂꯕ ꯀꯥꯟꯁꯤꯗꯅ ꯅꯪꯅ ꯑꯩꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯕꯛ ꯇꯧꯅꯤꯡꯉꯛꯑꯕ? ꯉꯛꯇꯕ ꯉꯝꯗꯦ꯫ ꯏꯕꯨꯡꯉꯣ, ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯅꯔꯁꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕꯗꯣ ꯑꯃꯨꯛ ꯈꯟꯅꯃꯤꯟꯅꯔꯁꯤ꯫ ꯈꯨꯔꯥ, ꯑꯩ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯅꯤꯡꯂꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯄꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯗꯣ ꯀꯥꯏꯊꯣꯛꯄ, ꯂꯪꯊꯣꯛꯄ ꯌꯥꯗꯕ, ꯌꯨꯝꯒꯤ ꯂꯟ ꯑꯣꯏꯒꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫
ꯐꯩꯖꯥꯎ ꯌꯥꯝꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤ ꯅꯐꯝꯗ ꯄꯤꯔꯒꯦ꯫ ꯅꯪꯒꯤ ꯏꯃꯥ ꯑꯗꯨꯒꯤꯁꯨ ꯁꯦꯕꯥ ꯇꯧꯖꯅꯕ, ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤꯁꯨ ꯑꯣꯏꯖꯕ ꯌꯥꯕ, ꯏꯃꯨꯡꯁꯨ ꯄꯨꯒꯗꯕ, ꯃꯁꯤꯅ ꯐꯠꯇꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ? ꯃꯉꯥꯜꯁꯨ ꯃꯃꯥꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯐꯩꯖꯥꯎꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯌꯥꯕ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯄꯨꯔꯅꯤꯃꯥꯁꯤ ꯌꯥꯝꯅ ꯂꯝꯆꯠ ꯆꯨꯝꯗꯕꯤ, ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯄꯨꯔꯅꯤꯃꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤꯗꯅꯤ꯫ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯆꯠ ꯑꯗꯨꯁꯨ ꯐꯔꯝꯒꯅꯤ ꯍꯥꯏꯅ ꯃꯉꯥꯜꯅꯗꯤ ꯈꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯗꯤ ꯃꯉꯥꯜꯅ ꯑꯗꯨꯝꯅ ꯌꯥꯕꯤꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯨꯅꯃꯛ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤꯕꯨ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯊꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯈ꯭ꯔꯕꯤ, ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯁꯤꯠꯆꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯗꯨꯅ ꯌꯩꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯋꯥꯏ ꯋꯥꯏ ꯇꯥꯅ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯉꯥꯜꯒꯤ ꯊꯃꯣꯏ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯗ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯆꯜ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯅꯪꯗꯤ ꯀꯩꯗꯧꯔꯝꯂꯤꯕ? ꯑꯩꯁꯦ ꯏꯃꯥ ꯊꯝꯕꯧꯒ ꯄꯨꯟꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯃꯤꯟꯅꯈꯤꯕ ꯄꯥꯟꯊꯣꯏꯗꯨꯅꯤ꯫ ꯏꯕꯨꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯛꯄꯗꯣ ꯑꯩꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯂꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗꯁꯨ ꯑꯁꯨꯝꯅ ꯈꯟꯈꯤ, ꯀꯩꯅꯣ, ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯃꯣꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯁꯛꯁꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁ꯭ꯋꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯨꯝꯅ ꯐꯖꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯃꯥꯏꯅꯅꯣ? ꯑꯩꯁꯦ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯃꯁꯨ ꯐꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯔꯥ ꯐꯩꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯅ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅ ꯊꯦꯡꯅꯔꯝꯃꯗꯤ ꯃꯥ ꯑꯣꯏꯅ ꯂꯧꯖꯔꯝꯒꯗꯕꯅꯤ꯫ ꯊꯋꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯄꯥꯟꯊꯣꯏꯗ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤ? ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯊꯝꯕꯧꯅꯁꯨ ꯇꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯒꯦ ꯍꯥꯏꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯔꯗꯕꯅꯤ꯫ ꯑꯣ, ꯍꯣꯏ, ꯐꯔꯦ ꯐꯔꯦ ꯏꯃꯥ꯫ ꯑꯩꯁꯨ ꯏꯃꯥꯅ ꯅꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯈꯔꯗꯤ ꯁꯥꯟꯇꯤ ꯐꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯉꯥꯜꯗꯤ ꯍꯨꯔꯥꯟꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯂꯣꯟꯅ ꯌꯦꯡꯖꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃ ꯐꯩꯖꯥꯎꯅ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯉꯥꯜꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯥꯟꯊꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯝꯗꯕꯤꯗ ꯊꯨꯅꯃꯛ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯋꯥꯇꯥꯅꯔꯝꯃꯤ, ꯄꯥꯕꯥ, ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯇꯨꯅ ꯄꯥꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯣ ꯃꯉꯥꯜꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯃꯉꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯛꯑꯔꯣꯏꯌꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯟꯊꯣꯏꯅ ꯃꯉꯥꯜꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯅꯪ ꯀꯩꯁꯨ ꯋꯥꯔꯨꯅꯨ, ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯣ, ꯀꯔꯤ ꯋꯥꯅꯣ ꯅꯄꯥ ꯅꯆꯥꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛꯇ ꯃꯉꯥꯜ ꯍꯣꯏꯗ ꯆꯠꯂꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯞ ꯑꯃꯨꯛ ꯍꯟꯕꯤꯔꯛꯏꯁꯤꯅ? ꯌꯥꯗꯕ ꯃꯔꯝ ꯑꯃ ꯂꯩꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯄꯥꯟꯊꯣꯏꯗꯨ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯅ ꯃꯉꯥꯜ ꯍꯣꯏꯗ ꯆꯪꯂꯝꯗꯕꯤꯗ ꯊꯨꯅ ꯍꯜꯂꯛꯏꯁꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯃꯈꯣꯏ ꯄꯥꯕꯣ, ꯀꯔꯤꯒꯨꯝꯕ ꯄꯥꯟꯊꯣꯏꯅ ꯏꯆꯥ ꯄꯨꯔꯅꯤꯃꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯃꯉꯥꯜꯅ ꯏꯆꯥ ꯑꯁꯤꯕꯨ ꯂꯧꯕꯤꯌꯨ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯃꯨꯠꯈꯤꯕ ꯇꯥꯔꯦ꯫ ꯃꯗꯨꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯛꯁꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤꯁꯦ꯫ ꯃꯈꯣꯏ ꯄꯥꯕꯣ, ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯟꯊꯣꯏꯕꯨ ꯅꯆꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯗꯕꯤꯗ ꯃꯍꯥꯛ ꯑꯁꯦ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯂꯨꯕꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯨꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯈ꯭ꯔꯣ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯉꯥꯜꯅꯁꯨ ꯄꯥꯟꯊꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯆꯔꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯐꯩꯖꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯧꯗꯨꯅ ꯃꯉꯥꯜꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯇꯨꯅ ꯄꯥꯟꯊꯣꯏꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯐꯝ ꯀꯌా ꯑꯃꯕꯨ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯉꯥꯜꯁꯨ ꯁꯥꯎꯔꯗꯨꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯥꯟꯊꯣꯏꯕꯨ ꯑꯣꯛꯇꯕꯤꯅꯤ, ꯂꯝꯆꯠ ꯀꯥꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯊꯝꯕꯧꯅꯗꯤ ꯄꯥꯟꯊꯣꯏꯒꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯖꯈꯤ꯫
ꯑꯗꯨꯕꯨ ꯃꯉꯥꯜꯅꯗꯤ ꯊꯥꯖꯈꯤꯗꯦ꯫ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯑꯃꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯐꯠꯇꯅ ꯉꯥꯡꯅꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯄꯥꯟꯊꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜ ꯑꯗꯨ ꯐꯩꯖꯥꯎ ꯍꯣꯏꯗ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯨꯖꯤꯟꯅꯕ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯩꯖꯥꯎ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯑꯅꯤꯗꯨ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯄꯨꯡꯁꯪ ꯍꯦꯛ ꯁꯪꯉꯤ꯫ ꯄꯥꯟꯊꯣꯏꯗꯣ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯃꯉꯥꯜꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯥꯅ ꯀꯩꯁꯨꯝ ꯁꯪ ꯑꯗꯨꯗ ꯂꯩꯔꯨꯔꯤꯕ ꯑꯗꯨꯁꯨ ꯏꯆꯥ ꯄꯨꯔꯅꯤꯃꯥꯒꯤ ꯃꯍꯨꯠꯇꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯃꯉꯥꯜꯅ ꯁꯣꯏꯗꯅ ꯂꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯃꯉꯥꯜꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯊꯦꯝꯗꯨꯅ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄ ꯌꯥꯔꯅꯤ꯫ ꯃꯗꯨꯗ ꯇꯥꯅꯅꯕ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯄꯥꯟꯊꯣꯏ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯌꯥꯝꯅ ꯐꯕꯤ ꯂꯝꯆꯠ ꯆꯨꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯊꯥꯏꯅꯉꯩꯒꯤ ꯁꯇꯤ ꯙꯔꯃ ꯆꯦꯟꯕꯤ ꯀꯥꯏꯗꯣ ꯃꯍꯥꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯄꯨꯔꯅꯤꯃꯥ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯣꯛꯇꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯅꯅꯕ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯔꯦ꯫ ꯂꯤꯟꯁꯨ ꯁꯤꯔꯔꯣꯏ, ꯆꯩꯁꯨ ꯇꯦꯔꯔꯣꯏ꯫ ꯑꯩꯁꯦ ꯐꯩꯖꯥꯎꯅꯤꯅꯦ, ꯐꯩꯖꯥꯎ꯫ ꯑꯩꯅ ꯁꯤꯟꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯃꯉꯥꯜꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯅ ꯄꯥꯟꯊꯣꯏꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯄꯥꯟꯊꯣꯏ ꯑꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯄꯥꯟꯊꯣꯏꯕꯨ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯄꯥꯟꯊꯣꯏ, ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯏꯅꯤ꯫ ꯃꯉꯥꯜ, ꯑꯩ ꯅꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯀꯅꯨ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯑꯩ ꯂꯥꯛꯑꯔꯣꯏ, ꯃꯐꯝꯁꯤꯗ ꯂꯩꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯩ ꯍꯤꯡꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ, ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯪꯖꯐꯝ ꯂꯧ ꯇꯧꯗꯨꯅ ꯂꯣꯏꯔꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯗꯅ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯨꯔꯦ꯫ ꯑꯗꯨꯒ ꯑꯩ ꯅꯪꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯦ꯫ ꯑꯩꯗꯤ ꯑꯣꯛꯇꯕꯤꯅꯤ, ꯂꯝꯆꯠ ꯆꯨꯝꯗꯕꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯄꯥꯟꯊꯣꯏ, ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯔꯅꯨ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯦꯗꯅ, ꯂꯥꯛꯑꯣ, ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯂꯥꯛꯑꯣ ꯃꯁꯦ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥ ꯊꯝꯕꯧꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯑꯅꯤꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯐꯩꯖꯥꯎ ꯌꯥꯝꯅ ꯁꯥꯎꯅ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯐꯩꯖꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯩꯖꯥꯎꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯉꯪꯁꯪ ꯉꯥꯡꯂꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯐꯩꯖꯥꯎꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯇꯥꯟꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯍꯤꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯩꯖꯥꯎꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯟꯊꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯅ ꯋꯥꯖꯔꯛꯄꯒꯤ ꯃꯍꯩ ꯑꯃ ꯑꯣꯏꯅ ꯃꯉꯥꯜ ꯑꯃꯗꯤ ꯃꯃꯥ ꯊꯝꯕꯧꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯇꯅ ꯌꯣꯝꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯃꯉꯥꯜꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫